ꯀꯩꯗꯧꯔꯤꯕ Hello mayam ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯛꯑꯒꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯦ ꯑꯩ ꯊꯣꯡꯕꯕꯨꯗꯤ ꯍꯩꯇꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯣꯡꯕꯤꯕꯅꯤ ꯃꯔꯨꯗꯒꯤ ꯌꯦꯡꯉꯣ ꯑꯩ ꯁꯔꯨꯒ ꯂꯣꯏꯅ ꯎꯔꯦ ꯆꯥꯛꯁꯦ ꯃꯌꯥꯝ ꯀꯪꯅ ꯃꯤꯠꯀꯁꯦ ꯂꯣꯏ ꯀꯨꯠꯈꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯅ ꯑꯗꯨꯝ ꯆꯥꯛꯀ ꯆꯥꯗꯕ ꯑꯣꯏꯔꯗꯤ ꯃꯥꯅ ꯉꯁꯤꯗꯤ ꯌꯦꯟ ꯊꯣꯡꯉꯦ ꯑꯗꯒꯤ ꯇꯟꯗꯨꯔꯤꯁꯦ ꯃꯥꯅ ꯈꯥꯡꯗ ꯑꯗꯨꯝ ꯊꯣꯡꯕꯤꯕꯅꯤ ꯆꯥꯗ꯭ꯔꯤꯉꯩꯗ ꯋꯥꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯁꯤꯡꯁꯦ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯌꯥꯝꯈꯠꯂꯤ ꯑꯗꯨ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯄꯤꯛꯊꯩ ꯄꯨꯝꯅꯃꯛꯀꯤꯁꯨ ꯇꯧꯅꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯏꯊꯣꯟꯇꯒꯤꯔꯥ ꯑꯗꯨ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯤꯅ ꯈꯔ ꯂꯤꯛꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯃꯤꯅ ꯈꯔ ꯌꯥꯝꯅ ꯌꯦꯡꯉꯦ ꯑꯗꯣ ꯑꯩꯁꯦ ꯁꯥꯏꯠꯇ ꯑꯗꯨꯝ ꯁꯤꯃ ꯌꯦꯡꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯒꯁꯦ ꯀꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯗꯣ ꯑꯗꯣ ꯁꯤꯃꯇꯪ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯧꯅ ꯍꯥꯡꯖꯕꯅꯤ ꯈꯜꯂꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤ ꯅꯧꯔꯤꯕꯅꯤꯅ ꯀꯩꯀꯩ ꯚꯤꯗꯤꯑꯣ ꯇꯧꯗꯣꯏꯅꯣ ꯑꯗꯣ ꯑꯩ ꯃꯐꯝ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯑꯩꯁꯦ ꯃꯦꯁꯤ ꯄꯦꯁꯟ ꯆꯦꯂꯦꯟꯖ ꯇꯧ ꯍꯥꯏꯅ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯗꯣ ꯃꯦꯁꯤ ꯄꯦꯁꯟ ꯆꯦꯂꯦꯟꯖꯇꯨ ꯀꯩꯒꯨꯝꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯁꯦ ꯂꯣꯏꯅ ꯃꯥꯏꯔꯣ ꯃꯤꯠꯂꯣ ꯀꯩ ꯍꯥꯏꯒꯅꯤ ꯑꯉꯥꯎꯕꯒꯤ ꯇꯥꯏꯞꯇ ꯇꯧꯗꯣꯏꯅ ꯂꯥꯏꯗꯕꯒꯤ ꯅꯠꯇꯕꯒꯤ ꯃꯊꯛꯇ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕꯗꯣ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯁꯟꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯒꯤ ꯆꯦꯂꯦꯟꯖꯇꯣ ꯈꯤꯇꯪ ꯏꯪꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯑꯗꯣ ꯇꯧꯕꯗꯤ ꯇꯧꯔꯛꯀꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯅꯤ ꯁꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯍꯥꯏꯔꯛꯄꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚꯤꯌꯨꯋꯔ ꯑꯗꯨꯝ ꯎꯕꯤꯕ ꯂꯩꯔꯒꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯤ ꯆꯦꯂꯦꯟꯖ ꯈꯪꯗꯦ ꯆꯥꯕꯈꯪꯗꯦ ꯊꯣꯡꯕ ꯈꯪꯗꯦ ꯖꯍꯥꯕꯨ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨꯝ ꯅꯣꯏꯅ ꯖꯍꯥ ꯍꯥꯏꯔꯛꯄꯗꯣ ꯑꯩꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯏ ꯑꯩꯒꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯄꯨꯝꯅꯃꯛ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯀꯩꯀꯩ ꯇꯧꯕ ꯌꯥꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯑꯣꯏꯗꯤ ꯑꯩ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯑꯁꯤ ꯌꯦꯡꯉꯨꯁꯦ ꯑꯩ ꯑꯁꯤꯒꯤꯁꯦ ꯃꯣꯔꯣꯛꯇꯨꯅꯦꯕꯀꯣ ꯃꯣꯔꯣꯛ ꯑꯆꯧꯕꯤꯗꯨꯅꯦꯕ ꯑꯁꯤ ꯉꯁꯤꯗꯤ ꯆꯥꯕ ꯇꯝꯗꯦ ꯀꯩꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯔꯛꯇꯒꯤ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕ ꯃꯣꯔꯣꯛꯁꯦ ꯆꯥꯎ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯇꯥꯔꯗꯤ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯆꯣꯞꯄꯦꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤꯁꯦ ꯆꯥꯕ ꯇꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯑꯗꯣ ꯂꯣꯏꯅꯃꯛꯇꯤ ꯆꯥꯔꯣꯏ ꯈꯖꯤꯛ ꯈꯔ ꯑꯗꯨꯝ ꯀꯛꯑꯒ ꯆꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯆꯥꯗꯤ ꯆꯥꯒꯅꯤꯀꯣ ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯂꯧꯔꯒꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯏꯌꯦ ꯏꯔꯣꯟꯕꯁꯤꯁꯨ ꯑꯩꯒꯤ ꯉꯁꯤꯗꯤ ꯀꯥꯕꯨꯜꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯦ ꯑꯗꯣ ꯃꯥꯅꯁꯨ ꯌꯥꯝ ꯍꯥꯎꯔꯦꯅ ꯍꯥꯏꯗꯣ ꯑꯩ ꯆꯥꯕꯤꯕꯅꯤꯅ ꯈꯪꯗꯦ ꯆꯥꯔꯒ ꯈꯪꯒꯅꯤ ꯑꯗꯣ ꯎꯔꯤꯒ ꯑꯂꯨ ꯌꯣꯝꯅꯤ ꯍꯥꯎꯗꯤ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯎꯋꯦ 이러면 양 하울 다시 많이 찍어줘 궁금하죠? 당을 찍어 em ngồi sẽ cãi á chị 이러면 몇 생겨? 얼마? 얼마네 자 우리고 뭐 이리 뭐 웬일 싸 đi 뭐 sẽ đi gà lui luôn về 싸 bây giờ chicken không có là xe 싸 những việc đấy không? không muốn ngon cởi thằng rồi chưa rồi á rồi mình là cá hàu bên nha mua là cá xa bên nha thấy chưa tandoori na cá hàu bên nha ui ma rồi đi sáng đi sạc ra bên sạc cá lắm hơn đây là bên nha rồi ha luôn bây giờ vào thịt in này thấy không vậy? Thế mà cân nha bạn, cái câu cái hơn đây, cái yam bang này.
của ông kìa. Anh nó họ bên kia. Quá. Quá ông đi bây giờ mẹ. Bụt thế. Chưa chỉ kiến không mà nhà bạn. Đúng không? Khao cái gác xa rồi nhé. Ngoài chờ mà. Chơi tàn bàn đi. Chà, có chịu chà. Kaya pinagyan Bakit may alahan dito sa ba? Nandito. Sa ba man dire? Hindi pa. Hào rồi, không sao rồi. Chắc cái một lọc một xà, cái chung một xà, cái chung một xà mà không để. Tadi kita yang mencari. Chọc cần nhằn, nhằn phải cần nhằn. Ngồi được, video nằm ngoài bắt ra tiệm bằng sáng như vậy, video nằm bên này ra thế này mà mới ra tiệm ạ. Nè, cái chỗ nó đừng làm mấy thứ ngoài tiệm, nó đừng làmแบบอาจจะเลือกทีเรามายาวกว่าดีทั้งไงแบบมาชิ้นยังใช่ไหมเฮ้ยหนูปาตาที่สาวพี่ก็มั่งคงวันนี้น่ะเดี๋ยวตันดูดีเดียวสเปเชียลไอยุ้ยนะตัวบีมันเนี่ยแบบไอ้ตันดูดีที่กูดิแล้วชิ้นที่ไอ้ชิ้นที่แบบกันไปสักที่หน้าเฮาหรือว่าแต่ที่ดูแบบอุ้ยโดนมาชิ้นไปสักที่หน้าเฮาเลยดูว่ามาที่เย็นคงไปจะดีกว่าตอนนี้เนี่ยก็เรียนแบบคนงงก็ตัวมันก็ว่าเรียนตัวทุ่มมันเนี่ยแบบที่ชอบชาวเรียนอาจารย์นี่แบบเดี๋ยวน่ะmasih gak iwan baga dengan lagi kaya Iwan baru tuh mana ini dok? này sần kaya thôi iwan baga iwan baga hào ấy em chiều không anh cái xe sạc trộm ta rau thế sạc cái xịt nào lẽ đến giữa iwan baga xịt nào lẽ đến không có căng đêm đi xịt điเอาง่ายๆอย่าจันแร้aduh ayah aku tulis banget sih cari sama kok ini super jadi nih sakit tuh ayo sakit hari hal ya sih di iwan mas ya aduh yang video saya tentang sida link si pau pada so ayah subscribe tuh juga karena gitu ayah nggak si pau pada unsubscribe tuh gitu jadi aduh ayah subscriber saya kok amu sudah link teh amu sudah jangkat dia aduh kayak gini kan dia aduh ayah woy nanti kok ayah subscribe tuh juga nih tuh ayah si pau pada unsubscribe amu tuh jadi itu sudah tuh roy aduh jam nanti kena tuh pas nanti kok itu sudah roy aduh nói suka ini pun ingon na kayong ban subscribe to bazaw hira maga suka to biga no dum akoy dum pun nan support to minasi amaga maga dum support to minasi ay sudum no video do dum jeng ani ma like sudum to ni comment sudum to gani do aman ama support to minara ga tani du batani nagi su ay su mai pak do do support to minasi do ha si hara ga dum tang sida tata